Hello friend, Manipur Mirror Member Taramasari. Nasi channel asina thagat sariba video ase khoigi sago banda laiba adugumba khona hugai bihar khangnariba khoigi Manipur gi history da yana maman yamlaba khoigi mafam am chauna kalliba adugumba mafam am oiriba khona hugai bihar ba sigi matangda video ma semjabani mayam miyeng taminasi. Ngasi je hak khoigi sago banda laiba khona hugai bihar mafam asi chacharubani aduga video khara sum namjarubani hariba mafam asi khoigi Manipuri history da mafam ama yam chauna kallaga laiba aduga mafam amani adugai matamda khoigi ening thau charai rongbana ochekonda khoigi sadan basatpa matamda mahangna khoigi saji oirbaningdana ibido pakhangba tena kafubani mahana tena kapa aduda khoigi saji oirbaningdana kafubaduda khoigi ibido pakhangba panbadagi mafam aduda laiba ising amada khoigi lupkhibani puruk sar lupkhe hadana mafam adu puruk sobi hadana ngasi bo khangnari maramudra mahana tena kapada palu adudagi khoigi ibdo palabanina maki ningthaugi masajida khoigi masaj chokthaba aduga masaja marang tawdana torokpadagi karam tawdana phagadagi haidana khoigi ipu khonang thabada mahana hangjaba matamda ipu khonang thabana hairapani haibadi khoigi numit tareni karisu chada thaktana khoigi phijang tarena koshalaga mafam aduda khoigi ibdo pakhangbu khurumjaduna laigedamni haidana numit tareni karisu chadana adumain haibani adumain tawbudagi khoigi iningthau charai rongbana makse adumain tawdana lai khoiramduna laibani adubu numit tarukni subudani di hai numit tarukni subuda maki selungbana khoigi tuchup hauna landara e haidana ningthaudo pau tambani aduda ningthauna mahana numit sumai tawda lai khoiramaibse numit kyani surabagi ena hangba mutda tari ni surena adumaina ngakpai khangbai tawdana haibadi adumai tawdana selungbana khumbani adu betaragadi tari ni surabo itaragadi maki lai khoiramba matamji loirena mana khanjaduna adu betaragadi khoigi lan gi sem saro tuchup hau se takhairo se haidana nungchup maikai pangna ma se lan chatpane lan gi tharang tawdana lan chatpane adu lan tongnab sida khoigi ining thoksarai rong mun ngamme tuchup hau sing kai duna chen khre adumai tawbudi mahana numit tari ni karisu cha da thaktana mana khoi lining da lairakpanina masaji chokthabani sidagi la khoigi lan sidagi ma halaga kangla tamna halakpani kangla tamna halakpa sida masaji chokthabadagi sago banda lairiba sana khonang pambi asigi makha sida mafam du pothabani adubu ining thawna khoigi sana khonang makhong sida pothaduna lairinge asida khoigi korong thang singjang khoina baza hariga su khangnai akhoi nongthaktagi tarakpadagi akhoi sana khonang sida tabani adugu sana khonangi mayai je pungho ho ne yam laung hoi hai adumai tong tarakpagi matang asida khoi ining thawdi makhongda pothara leibani mangon da su e habani so igi batanja asida maki macha haibitare pamhaibana ningthau oiningbagi mayaina mangonda tana lengduna ningthauji tana lengduna mafam sida hatkibane hariba thawdo asi ipu khonang thabana mafam asibu hariba khonang pambi asibu hayengi tungi charon surona khonang hugai bi haidana khangna hora sanu haidana mahana haikibane maramasina ngasi boba hariba mafam asi khonang hugai bi haidana koina khangna duna lakpani hariba yana magul laiba khoigi Manipur gi history amada khoigi mafam am chauna kalliba mafam asi khoigi government su 2014 gi September date 31 da mafam asi historical monument amani haidana lathokhraba mafam amani adubu ngasi hana video namjarpaduda lehori mafam asi khoigi yamna puning nungsi habidi mafam du lehoriba khoigi amora kai kayama makhongdo langphoktana lehowe bottle kayama ta duna lehowe sum thamoida kainoma phaujai habidi mafam asi khoigi history monument amani haidana sarkar su sakhangbira mafam amani aduga mafam asida khoigi lai amagumna khoina khoramnari mafam ama oiribani adugu hari mafam sida bottle kayama ta duna lehobasi masi laibok thibani haina myamna thamjage maram asina hari mafam asi khoi yamna maru oiba mafam amani khoigi langwon langdai ama oiriba habidi mamangi matamga hadi hujika langwon langdai oiriba mafam amani haidana su hainari mafam amani maram baduna mayam akhoi mafam asi luna nana thamina chaiduna haijari loinana video se meng tabiu gidamta sinau singru Manipur Mirror gi makai digi haninga litan thakat phongdok sari loinana video se like tabiu share tabiu loinana channel se bunu sibiduna subscribe tabiu haijarga myambu khurumjari. Thank you very much.